Akispani Imphal Nolini Devi na pau pajari ahan bada madu iba pau kuntra manga suba National Road Safety Month lisingani kunmari ngasi Imphal East Jila da pangtukli National Highway number 2 da tangai phadana sangba polam sing puba gari sani humputara manga security ki akan ba jekshil thorang kaloina na Imphal lom da pusilakre Antarjati ki oina human trafficking ki case da jenaba Myanmar macha ahum NIA na fare amishung May Department Hari Bharat ki nongpok thangba saruki sing amasung tampaki mafam singda lagliba numit ni dasu untaki gani Kunta mga suba National Road Safety Month lisingani kunmari ngasi Imphal East Jila ki Deputy Commissioner ki Office Complex sa pangtukli. Tarumasi Imphal East ki DC Traffic Police amasung District Transport Office na punasin bani. Road Safety ki Awareness Program asi Imphal East ki Deputy Commissioner Kumantem Daina na hutoki. Awareness Program singasi Imphal East ki DC Complex Gate Kongba Road, Tinsit Road, Sajiwa Jail Road, Koidengkai amasung Dingku Road ta pangtukani. Tauram tu da saruk yaratuna Imphal East ki DC Kumantem Daina na hai. Lawful oiba ko gi license holder of driving tawriba kangbu singsida tawnaba ngasi hotnajabani duga district transport office na asida ngasi pamphlet su distribute tawbigani duga mayam pamna makna may begi punsije amna valuable oibani na traffic rules obey tawsi duga road ki oiba ko gi magi sign kai ka ko gi phasna aware obiba ko 18 years above na gari ma thoganin tholagadi awareness oibada even commercial drivers singna adu mayam je khangbi na baina ngasi awareness tawjabani Tauram tu da Imphal East Jila ki District Transport Officer Hanusau ninga nung saruk yaki. Tauram ki manung chana road safety sign singi matang da pangthokiba quiz competition da saruk yaki ba khangalaba mioi singda helmet yauna atai manamatum singyen thoki. Manipur da haukiba pung kumari da ungkhatna ba phibam khara leirabasu security force na matam sana thabak lokhatpadagi irang laksinba ngamkhre. Jing amasung tampaki singnaba mafam singda thi humba amasung area domination gi thabak lokhatkre. Manipur Police na ngarang Mau Police Station ki manung chanba Martyrs Park Mau dagi mioi ani sapon kep tara marita haptuna puramba gram chama humputara nito hianbagi brown sugar ga konana phagat bangamkhre Paraba mioi singa doi Thawbal Jila ki Lilong Usoi Pokpi dagi mioi ama amasung Imphal East Jila ki Yaripok Tulihal Awang Nikai dagi mioi amani hairi Makoi ani ki mathakta thijinabagi damak Mau Police Station na case ama register tokre Amaromda National Highway number 2 da tangai phadana changba polam sing puba gari chani humputara manga security ki akanba chekchil thorang ka loinana Imphal lomda pusilakre Raijasi ki sing amasung tampaki tungan ba mafam cha manipu mathoida checkpoint ching hangduna achat ok sing check tobagi thabak sathari masida mioi chani kunipan wahang pahung tauki Manipur Police Control Room na tokpa cherol aman hai miyam na sajinaba video sing amadi toknga da thajabiganu karigumba chingnaba leiraba amadi asengba I pau khongningabadi rumor free number 923352228822 da phone tawiduna asengba khangbiyo Assam Rifles na sinduna ngarang Rajniti Dolchang ki Mihuching Sangaitel Police Station ki OC, BSF ki Kangbu, Sugnu Police Station ki Inspector, Kakching Commando ki OC, Intelligence ki Official singa unatuna hojik, Raijasi da lairiba tangdulay tataba pibam asigi matang da kanakre. Pangaltabi 0 point ki Mayra Paibi Singh More Midday Council ki President North AOC da Labour Transport Association Hapta Kangjebungi Akoibada Lairiba Dukan Phamba Singasu Assam Rifles ka unaduna amaga nungsi janaba purakna bagi matang da khanaki Amaromda Assam Rifle Civic Action Program gi makhata More da Laiba Adulam Drug Rehabilitation Center da ngarang Assam Rifles na sinduna miyam da bhab tanmina bagi thoram ama pangthokre Maduda drug na sokhan pagi matang da miyam da khanghan ki tharum da mioi sahum kuntra rom saruk yaki Tha siki nipan dagi taramathoi phauba Hyderabad da leiba Gachibowli Stadium da pangthokadoriba manga suba National Masters Athletics Championship da saruk yagadaba Manipur gi sanaroi singarang Hyderabad ki damak Imphal thadokre Khongchet asiga mari lenana Assistant Team Manager Kabir Nahai Championship asida Manipur da ki punna sanaroi humputara manga saruk yakani Ahan pagi oina sanaroi kuntha taret Imphal thadokre atai sanaroi singsu athuba matamda chalagani
ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯄꯨꯟꯅ ꯃꯁꯥꯟꯅ 15ꯗ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯁꯥꯟꯅꯔꯣꯏ 35 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏ 93 ꯑꯃꯗꯤ ꯅꯨꯄꯥ ꯁꯥꯟꯅꯔꯣꯏ 19 ꯌꯥꯎꯔꯤ꯫ 13ꯁꯨꯕ ꯁꯍꯤꯗ ꯃꯅꯣꯔꯟꯖꯟ ꯁꯤꯡ ꯃꯦꯃꯣꯔꯤꯌꯦꯜ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠ ꯉꯁꯤꯗꯒꯤ ꯇꯥꯛꯌꯦꯜꯗ ꯂꯩꯕ ꯁ꯭ꯄꯣꯔꯠꯁ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯁꯥꯏ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯧꯈ꯭ꯔꯦ꯫ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤ 194ꯁꯨꯕ CRPF ꯕꯠꯇꯥꯂꯤꯌꯟꯅ ꯁꯤꯟꯕꯅꯤ꯫ ꯊꯧꯔꯝꯗꯨꯗ ꯔꯥꯏꯖꯒꯤ ꯃꯍꯨꯠ ꯃꯟꯇ꯭ꯔꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯁꯔꯨꯛ ꯌꯥꯔꯤ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯑꯟꯇꯔꯖꯥꯇꯤꯒꯤ ꯑꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯀꯦꯁꯇ ꯆꯦꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 3 ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯅ ꯐꯥꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯟꯇꯔꯖꯥꯇꯤꯒꯤ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯝꯕ ꯐꯣꯔꯦꯟ ꯅꯦꯁꯅꯦꯜꯁꯤꯡ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯕꯅꯆꯤꯡꯕ ꯊꯕꯛꯁꯤꯡꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕꯁꯤꯡ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯪꯗꯥꯎ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯍꯥꯏꯔꯤ꯫ NIAꯅ ꯍꯥꯏ ꯃꯈꯣꯏ ꯚꯥꯔꯠꯇ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯥꯛꯁꯦ ꯌꯥꯎꯗꯅ ꯆꯪꯂꯛꯄꯒꯤꯗꯃꯛ ꯐꯥꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯥꯏꯟ ꯀꯥꯏꯅ ꯄꯨꯁꯤꯜꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯔꯣꯍꯤꯡꯒ꯭ꯌꯥ ꯅꯨꯄꯤꯁꯤꯡꯕꯨ ꯃꯈꯣꯏꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯨꯔꯛꯂꯒ ꯚꯥꯔꯠꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯥꯏꯖꯁꯤꯡꯗ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯏ꯫ ꯎꯠꯇꯔꯥꯈꯟꯗꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯄꯨꯁꯀꯥꯔ ꯁꯤꯡ ꯙꯥꯃꯤꯅ ꯂꯨꯆꯤꯡꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯜꯅ ꯉꯔꯥꯡ ꯗꯦꯍꯔꯥꯗꯨꯟꯗ ꯐꯝꯈꯤꯕ ꯃꯤꯐꯝꯅ ꯌꯨꯅꯤꯐꯣꯔꯝ ꯁꯤꯚꯤꯜ ꯀꯣꯗ ꯗ꯭ꯔꯥꯐꯠ ꯕꯤꯜ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯕꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯌꯨꯅꯤꯐꯣꯔꯝ ꯁꯤꯚꯤꯜ ꯀꯣꯗ ꯗ꯭ꯔꯥꯐꯠ ꯕꯤꯜ ꯑꯁꯤ ꯔꯥꯏꯖ ꯑꯁꯤꯒꯤ ꯉꯁꯤꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯔꯥꯏꯖ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯑꯈꯟꯅꯕ ꯃꯤꯐꯝꯗ ꯄꯨꯊꯣꯛꯀꯅꯤ꯫ ꯖꯥꯔꯈꯟꯗ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯒꯗꯕ ꯑꯈꯟꯅꯕ ꯃꯤꯐꯝ ꯉꯁꯤꯗꯒꯤ ꯔꯥꯏꯖꯄꯥꯜꯒꯤ ꯚꯥꯁꯟꯒ ꯂꯣꯏꯅꯅ ꯍꯧꯈ꯭ꯔꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦश ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯕꯖꯦꯠ ꯃꯤꯐꯝ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕ ꯆꯠꯊꯒꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯔꯥꯏꯖ ꯑꯗꯨꯒꯤ ꯁꯦꯜ ꯊꯨꯝ ꯃꯟꯇ꯭ꯔꯤ ꯁꯨꯔꯦꯁ ꯈꯟꯅꯥꯅ ꯏꯪ 2024-25ꯒꯤ ꯕꯖꯦꯠ ꯁꯚꯥꯗ ꯄꯨꯊꯣꯛꯀꯅꯤ꯫ ꯀꯦꯔꯂꯥꯒꯤ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯕꯖꯦꯠ ꯃꯤꯐꯝꯁꯨ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯑꯁꯥꯝ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯕꯖꯦꯠ ꯃꯤꯐꯝ ꯉꯁꯤꯗꯒꯤ ꯔꯥꯏꯖꯄꯥꯜ ꯒꯨꯂꯥꯕ ꯆꯥꯟꯗ ꯀꯇꯥꯔꯤꯌꯥꯒꯤ ꯚꯥꯁꯟꯒ ꯂꯣꯏꯅꯅ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯕꯖꯦꯠ ꯃꯤꯐꯝ ꯑꯁꯤꯗ ꯄꯨꯟꯅ ꯁꯤꯇꯤꯡ 13 ꯂꯩꯒꯅꯤ꯫ ꯁꯦꯜ ꯊꯨꯝ ꯃꯟꯇ꯭ꯔꯤ ꯑꯖꯟꯇꯥ ꯅꯤꯌꯣꯛꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯕꯖꯦꯠ ꯁꯚꯥꯗ ꯄꯨꯊꯣꯛꯀꯅꯤ꯫ ꯚꯥꯔꯠꯀꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯀꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯗꯁꯨ ꯎꯟ ꯇꯥꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯦ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯏ ꯄꯟꯖꯥꯕ, ꯍꯔꯤꯌꯥꯅꯥ, ꯎꯠꯇꯔ ꯄ꯭ꯔꯗꯦश ꯑꯃꯁꯨꯡ ꯔꯥꯖꯁꯊꯥꯟꯗ ꯃꯈꯥ ꯇꯥꯅ ꯎꯟ ꯇꯥꯈꯤꯒꯅꯤ꯫ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 2ꯗꯒꯤ 4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯕ ꯌꯥꯏ꯫ ꯖꯝꯃꯨ ꯀꯥꯁꯃꯤꯔ, ꯂꯗꯥꯈ, ꯒꯤꯜꯒꯤꯠ, ꯕꯜꯇꯤꯁꯇꯥꯟ, ꯃꯨꯖꯥꯐꯔꯕꯥꯗ, ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦश ꯑꯃꯁꯨꯡ ꯎꯠꯇꯔꯥꯈꯟꯗ ꯉꯁꯤ ꯅꯣꯡ ꯑꯃꯁꯨꯡ ꯎꯟ ꯇꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯗꯥꯈꯇ ꯎꯟ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯄꯤꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟꯗ ꯑꯄꯟꯕ ꯑꯣꯏꯔꯦ꯫ ꯎꯟ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯁꯥꯕꯥꯀꯨꯂꯥ ꯔꯤꯟꯄꯣꯆꯦ ꯑꯦꯌꯔꯄꯣꯔꯠꯇ ꯇꯥꯒꯗꯕ ꯑꯦꯔꯣꯄ꯭ꯂꯦꯟ 9 ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ꯫ ꯐꯤꯖꯤꯒꯤ ꯎꯄ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯕꯤꯃꯟ ꯄ꯭ꯔꯁꯥꯗ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯈꯣꯡꯆꯠꯇ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯊꯨꯡꯈ꯭ꯔꯦ꯫ ꯁ꯭ꯔꯤ ꯕꯤꯃꯟ ꯄ꯭ꯔꯁꯥꯗꯅ ꯃꯄꯥꯟ ꯊꯧꯔꯝ ꯑꯃꯗꯤ ꯁꯤꯛꯁꯥ ꯔꯥꯏꯖ꯭य ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯔꯥꯖꯀꯨꯃꯥꯔ ꯔꯟꯖꯟꯒ ꯉꯁꯤ ꯎꯅꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯦꯜ ꯊꯨꯝ, ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄ꯭ꯂꯥꯅꯤꯡ, ꯅꯦꯁꯅꯦꯜ ꯗꯦꯚꯂꯞꯃꯦꯟꯠ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛꯀꯤ ꯃꯟꯇ꯭ꯔꯤꯁꯨ ꯑꯣꯏꯔꯤꯕ ꯕꯤꯃꯟ ꯄ꯭ꯔꯁꯥꯗ ꯑꯌꯣꯙ꯭ꯌꯥꯗ ꯄ꯭ꯔꯥꯟ ꯄ꯭ꯔꯇꯤꯁꯊꯥ ꯃꯇꯨꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯀꯣꯏꯔꯛꯄ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯃꯅꯨꯡꯗ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ S. ꯖꯌꯁꯪꯀꯔꯒꯁꯨ ꯎꯅꯒꯅꯤ꯫ ꯁ꯭ꯔꯤ ꯕꯤꯃꯟꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯑꯃꯗꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇꯁꯨ ꯒꯣꯋꯥꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯕꯣꯔꯗꯔ ꯒꯥꯔꯗ ꯄꯨꯂꯤꯁꯀꯤ ꯂꯥꯟꯃꯤ 13 ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯪꯖꯐꯝ ꯂꯧꯈ꯭ꯔꯦ꯫ ꯑꯀꯥꯁꯕꯥꯅꯤ ꯄꯥꯎꯃꯤꯅ ꯍꯥꯏ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔ ꯁꯔꯀꯥꯔꯒꯤ ꯀꯥꯡꯕꯨꯒ ꯁꯔꯀꯥꯔꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯕ ꯀꯥꯡꯕꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯉꯩꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯛꯁ ꯕꯖꯥꯔꯒꯤ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯂꯗꯥꯈꯀꯤ ꯂꯦꯍꯗ ꯄꯥꯡꯊꯣꯛꯄ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯋꯤꯟꯇꯔ ꯒꯦꯝꯁꯀꯤ ꯃꯦꯗꯜ ꯇꯦꯂꯤꯗ ꯀꯔꯅꯥꯇꯛꯅ ꯁꯅꯥꯒꯤ 3 ꯐꯪꯗꯨꯅ ꯑꯍꯥꯟꯕꯗ ꯂꯩꯔꯤ꯫ ꯇꯦꯂꯪꯒꯅꯥꯅ 2ꯁꯨꯕ ꯑꯃꯁꯨꯡ ꯎꯠꯇꯔ ꯄ꯭ꯔꯗꯦशꯅ 3ꯁꯨꯕꯗ ꯂꯩꯔꯤ꯫ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯋꯤꯟꯇꯔ ꯒꯦꯝꯁꯀꯤ 2ꯁꯨꯕ ꯇꯥꯡꯀꯛ ꯖꯝꯃꯨ ꯀꯥꯁꯃꯤꯔꯒꯤ ꯒꯨꯜꯃꯥꯔꯒꯇ ꯊꯥ ꯑꯁꯤꯒꯤ 18ꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ 35ꯁꯨꯕ ꯅꯦꯁꯅꯦꯜ ꯔꯣꯗ ꯁꯦꯐꯇꯤ ꯃꯟꯊ 2024 ꯉꯁꯤ ꯏꯝꯐꯥꯜ ꯏꯁ ꯖꯤꯂꯥꯗ ꯄꯥꯡꯊꯣꯛꯂꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2ꯗ ꯇꯉꯥꯏꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯒꯥꯔꯤ 235 ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯑꯟꯇꯔꯖꯥꯇꯤꯒꯤ ꯑꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯀꯦꯁꯇ ꯆꯦꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 3 NIAꯅ ꯐꯥꯔꯦ꯫ ꯑꯃꯁꯨꯡ ꯃꯦ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯥꯏꯔꯤ ꯚꯥꯔꯠꯀꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯀꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯗꯁꯨ ꯎꯟ ꯇꯥꯈꯤꯒꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫